ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯐꯣꯟ ꯇꯦꯄꯤꯡ ꯇꯧꯕ ꯖꯦꯜꯗ ꯆꯍꯤ 3, ꯂꯨꯄꯥ ꯀꯣꯇꯤ 2 ꯐꯥꯏꯟ ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛ ꯗꯟꯗꯤ ꯑꯣꯏꯅ ꯐꯪꯕ ꯌꯥꯏ꯫ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯐꯣꯟ ꯀꯝꯃꯨꯅꯤꯀꯦꯁꯟ ꯏꯟꯇꯔꯁꯦꯞ ꯇꯧꯕ, ꯑꯣꯊꯣꯔꯥꯏꯖ ꯇꯧꯗꯅ ꯗꯥꯇꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯇꯦꯂꯤꯀꯝꯃꯨꯅꯤꯀꯦꯁꯟ ꯅꯦꯠꯋꯥꯔꯛ ꯑꯃꯗ ꯑꯦꯛꯁꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯆꯍꯤ 3ꯒꯤ ꯖꯦꯜꯗ ꯐꯥꯗꯣꯛ ꯑꯣꯏꯅ ꯊꯝꯕ, ꯂꯨꯄꯥ ꯀꯣꯇꯤ 2 ꯐꯥꯎꯕ ꯐꯥꯏꯟ ꯊꯤꯍꯟꯕ ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛ ꯗꯟꯗꯤ ꯑꯣꯏꯅ ꯐꯪꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯅꯍꯥꯟ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯂꯣꯛ ꯁꯚꯥꯗ ꯄꯨꯊꯣꯛꯈꯤꯕ ꯑꯅꯧꯕ ꯇꯦꯂꯤꯀꯝꯃꯨꯅꯤꯀꯦꯁꯟ ꯕꯤꯜ 2023ꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯏꯟꯇꯔꯦꯁꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯕ, ꯐꯣꯔꯦꯟ ꯁ꯭ꯇꯦꯠꯁꯤꯡꯒ ꯃꯔꯨꯑꯣꯏꯕꯒꯤ ꯃꯔꯤ ꯁꯥꯒꯠꯂꯛꯂꯕ ꯑꯃꯁꯨꯡ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯇꯦꯂꯤꯀꯝꯃꯨꯅꯤꯀꯦꯁꯟ ꯏꯀ꯭ꯋꯤꯞꯃꯦꯟ ꯁꯤꯖꯤꯟꯅꯔꯛꯂꯕꯗꯤ ꯃꯗꯨ ꯆꯍꯤ 3 ꯐꯥꯎꯕꯒꯤ ꯖꯦꯜꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯂꯨꯄꯥ ꯀꯣꯇꯤ 2 ꯐꯥꯎꯕꯒꯤ ಚಾಂಗ್ꯗ ꯐꯥꯏꯟ ꯊꯤꯍꯟꯕ ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛ ꯗꯟꯗꯤ ꯑꯣꯏꯅ ꯄꯤꯕ ꯌꯥꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯗꯨ ꯇꯦꯂꯤꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯥꯔꯚꯤꯁꯇꯒꯤ ꯁꯁꯄꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯇꯔꯃꯤꯅꯦꯠ ꯇꯧꯕ ꯐꯥꯎꯕ ꯌꯥꯏ꯫ ꯗ꯭ꯔꯥꯐ ꯕꯤꯜ ꯑꯁꯤꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯑꯌꯥꯕ ꯌꯥꯎꯗꯅ ꯇꯦꯂꯤꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯥꯔꯚꯤꯁ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯇꯦꯂꯤꯀꯝꯃꯨꯅꯤꯀꯦꯁꯟ ꯅꯦꯠꯋꯥꯔꯛ ꯂꯤꯡꯕꯒꯤ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯔꯨꯕ ꯇꯦꯂꯤꯀꯝꯃꯨꯅꯤꯀꯦꯁꯟ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗ ꯃꯥꯡ ꯇꯥꯛꯍꯟꯕ ꯊꯣꯛꯍꯜꯂꯕꯗꯤ ꯃꯗꯨ ꯆꯍꯤ 3 ꯐꯥꯎꯕꯒꯤ ꯁꯥꯡꯊꯅ ꯖꯦꯜ ꯇꯥꯝ ꯅꯠꯇ꯭ꯔꯒ ꯂꯨꯄꯥ ꯀꯣꯇꯤ 2 ꯐꯥꯎꯕ ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛ ꯗꯟꯗꯤ ꯑꯣꯏꯅ ꯄꯤꯕ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯍꯛꯊꯦꯡꯅꯅ ꯅꯠꯇ꯭ꯔꯒ ꯅꯥꯀꯣꯏꯅꯕ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯒ ꯃꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯇꯦꯂꯤꯀꯝꯃꯨꯅꯤꯀꯦꯁꯟ ꯅꯦꯠꯋꯥꯔꯛ ꯐꯪꯅꯕ ꯍꯣꯠꯅꯔꯝꯕ, ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯦꯁꯦꯖ ꯏꯟꯇꯔꯁꯦꯞ ꯇꯧꯕ ꯊꯦꯡꯅꯔꯕꯗꯤ ꯃꯗꯨ ꯆꯍꯤ 3 ꯐꯥꯎꯕꯒꯤ ꯖꯦꯜꯗ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯂꯨꯄꯥ ꯀꯣꯇꯤ 2 ꯐꯥꯎꯕ ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛ ꯐꯪꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯗ꯭ꯔꯥꯐ ꯕꯤꯜ ꯑꯗꯨꯗ ꯄꯜꯂꯦ꯫ ꯑꯣꯊꯣꯔꯥꯏꯖ ꯑꯦꯟꯇꯤꯇꯤ ꯑꯃꯒꯤ ꯗꯥꯇꯥ ꯍꯥꯏꯕꯁꯤ ꯀꯣꯜ ꯗꯥꯇꯥ ꯔꯦꯀꯣꯔꯗꯁꯤꯡ, ꯏꯟꯇꯔꯅꯦꯠ ꯄ꯭रोटोकॉल ꯗꯥꯇꯥ ꯔꯦꯀꯣꯔꯗ, ꯇ꯭ꯔꯥꯐꯤꯛ ꯗꯥꯇꯥ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯗꯥꯇꯥ ꯔꯦꯀꯣꯔꯗꯁꯤꯡ ꯌꯥꯎꯔꯦ ꯍꯥꯏꯈꯤ꯫